ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤ ꯈꯪꯃꯤꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯃꯤ ꯑꯃꯗꯒꯤ ꯑꯩꯅ ꯃꯤ ꯑꯅꯤ ꯊꯣꯛꯍꯟꯕ ꯉꯝꯃꯤ, ꯑꯩꯁꯦ ꯀꯅꯥꯅꯣ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ꯫ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯃꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯥꯎꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯄ꯭ꯔꯦꯝꯖꯤꯠ ꯑꯣꯀ꯭ꯔꯝ꯫ ꯑꯅꯤꯁꯨꯕ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯑꯗꯨꯅ ꯑꯕꯦ ꯃꯣꯏꯔꯥꯡ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯈꯣꯡ ꯆꯨꯝꯅ ꯐꯣꯡꯕꯤꯔꯛꯄ ꯈꯨꯠꯁꯨꯝꯂꯩꯃ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯗꯤ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯔꯝꯃꯨ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯟꯖꯔꯝꯒꯦ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧꯗꯒꯤ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ ꯐꯥꯎꯕ ꯑꯁꯤ ꯄꯥꯕꯨꯡ ꯑꯊꯣꯛꯄꯝ ꯆꯥꯎꯕꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯔꯧꯅꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ꯫ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯃꯇꯥꯁꯤꯡꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ, ꯀꯥꯡ-ꯈꯣꯡ ꯆꯥꯏꯅꯔꯒ ꯏꯃꯨꯡꯗꯨꯕꯨ ꯅꯨꯡꯁꯤꯗꯕ, ꯌꯦꯛꯅꯕꯅ ꯀꯂꯛ ꯄꯦꯟꯅꯩ ꯍꯥꯏꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ꯫ ꯂꯥꯏꯔꯦꯟꯅ ꯃꯒꯨꯟ ꯉꯥꯛꯄꯗ ꯂꯐꯨꯠ ꯀꯥꯔꯒ ꯁꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯅꯪꯏ ꯍꯥꯏꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ꯫ ꯂꯩꯕꯨꯡꯅ ꯁꯟ ꯁꯥꯕ ꯃꯣ ꯈꯣꯡꯗꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯣꯏꯗꯕ ꯁꯥꯁꯤꯟꯅꯕꯅ ꯑꯁꯦꯡꯕ ꯈꯛ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ꯫ ꯏꯔꯨꯝ ꯅꯤꯡꯊꯧꯕꯨꯗꯤ ꯃꯅꯥꯏ ꯀꯨꯝꯕꯤ ꯇꯥꯕꯅ ꯂꯨꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯕꯛ ꯄꯨꯔꯤꯕ ꯑꯃꯁꯨꯡ ꯄꯥꯏꯔꯤꯕꯁꯤꯡꯅ ꯃꯊꯧ ꯃꯊꯧꯗ ꯆꯥꯎꯅꯕ ꯍꯥꯏꯕꯅꯤ꯫ ꯃꯄꯨꯕꯨꯗꯤ ꯃꯅꯥꯏ ꯊꯣꯡꯁꯪꯕꯅ ꯆꯥꯎꯕ ꯃꯇꯥꯡꯁꯨ ꯂꯥꯛꯏ ꯍꯥꯏꯕꯅꯤ꯫ ꯃꯐꯝ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯅ ꯆꯥꯎꯅꯕ ꯍꯥꯏꯕꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ꯫ ꯆꯦꯞꯁꯤ ꯄꯩꯌꯥ ꯑꯊꯣꯠꯄꯅ ꯁꯤꯡꯖꯥꯄꯣꯠ ꯈꯣꯡ ꯄꯨꯟꯕꯅꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯑꯣꯏꯕꯅ ꯕꯦꯕꯥꯔ ꯂꯩꯅ ꯑꯃꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯅ ꯆꯠꯂꯕꯇꯗ ꯃꯤꯅ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ꯫ ꯅꯣꯜꯂꯨꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯗꯨꯅ ꯃꯌꯥꯝꯕꯨ ꯂꯥꯛꯁꯤꯟꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯑꯁꯤꯗꯤ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯅꯤ꯫ ꯆꯤꯟ ꯀꯥꯡꯖꯩ ꯃꯑꯣꯏꯔꯦ꯫
ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯆꯤꯟ ꯀꯟꯕ, ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯄꯉꯥꯡ ꯉꯥꯡꯕ ꯍꯥꯏꯕꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯁꯨ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯅꯤ꯫ ꯁꯟ ꯍꯥꯠꯂꯒ ꯈꯣꯡꯎꯞ ꯗꯥꯟ ꯇꯧꯕ ꯃꯤꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯄꯨꯛ ꯐꯠꯇꯕ ꯃꯤ, ꯑꯃꯔꯣꯝꯗ ꯑꯐꯕ ꯁꯥꯕ, ꯎꯠ ꯆꯥꯏꯗꯨꯅ ꯈꯔꯗꯪ ꯀꯥꯟꯅꯕ ꯇꯧꯕ ꯍꯥꯏꯕꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯂꯝꯍꯨꯏ ꯂꯧꯁꯤꯡꯗꯨ ꯃꯉꯥꯏꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯂꯧꯅꯝ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯃꯁꯥꯒꯤ ꯀꯥꯟꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯅꯤ꯫ ꯃꯥꯄꯜꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯂꯨꯍꯣꯡꯕꯒꯨꯝ ꯆꯠꯂꯒ ꯃꯪꯒꯨꯝꯕꯒꯨꯝ ꯀꯥꯔꯛꯂꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯇꯔꯨ ꯇꯅꯥꯟꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯆꯠꯈ꯭ꯔꯒ ꯅꯣꯡꯅ ꯆꯣꯠꯇꯨꯅ ꯆꯃꯣꯠ ꯆꯅꯩꯅꯅ ꯍꯜꯂꯛꯄ ꯍꯥꯏꯕꯅꯤ꯫ ꯇꯔꯥꯁꯨꯕ ꯑꯁꯤꯗꯤ ꯄꯥꯎꯔꯧꯅꯤ꯫ ꯑꯉꯥꯎꯕꯅ ꯐꯧꯁꯨꯕ ꯆꯔꯥ ꯅꯣꯡꯈꯟꯅꯩ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯥꯖꯗꯕ ꯃꯤꯗꯒꯤ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯐꯪꯕ ꯍꯥꯏꯕꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯍꯨꯝꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ pothafam@gmail.com ꯗ ꯄꯥꯎꯈꯨꯝ ꯑꯗꯨ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯆꯟꯕ ꯃꯇꯝꯗ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ: ꯑꯩꯁꯦ ꯃꯊꯛꯂꯣꯝꯗ ꯊꯝꯕꯤꯔꯒꯗꯤ ꯃꯝꯃꯤ, ꯑꯗꯨꯒ ꯃꯈꯥꯔꯣꯝꯗ ꯊꯝꯕꯤꯔꯒꯅ ꯉꯥꯜꯂꯤ꯫ ꯑꯩꯁꯦ ꯀꯅꯥꯅꯣ? ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫ ꯑꯩꯁꯦ ꯃꯊꯛꯂꯣꯝꯗ ꯊꯝꯕꯤꯔꯒꯗꯤ ꯃꯝꯃꯤ, ꯑꯗꯨꯒ ꯃꯈꯥꯔꯣꯝꯗ ꯊꯝꯕꯤꯔꯒꯅ ꯉꯥꯜꯂꯤ꯫ ꯑꯩꯁꯦ ꯀꯅꯥꯅꯣ? ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟꯠ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫